Meiteina bufer zone thugai na ho nei haibagi mayokta Itlf na hayang protest chathadouri Mitei singa yamna toina bufer zone thugai na ho nariba thawong asi indigenous tribal leaders forum na akan mamawong da condemn tawi haina luk asige cherolamana haire sirol sina makata na hairibana Mitei amasung kuki animna bufer zone asi mapong phan ikai khomna gadabane loinana bufer zone asi bu thugai na ba yamna toina honna ba thawong asi leiriba irang asi amuk hana sakto hanna ba honna bane sakhang daba miscreant singna bufer zone gi wangda bomb plan taw bi thong sina nyam da aki tujung ba phawle amsong Christmas season asi manong da peaceful atmosphere da chauna apan ba pire maramaduna haide ba phibam singa si yenglaga kokizo community singi section khudima ki hal sing nupi youth civil society organization church leaders singna puna amato oina santi oba mawongda hayeng ayok pung 13 taba matamda Churchanpur district ki torbungda sit in protest thanab abel tauri haide ba protest asi damak mipum khudimakna laknaba abel torokpa lonena protest asi gumba kian khangan ba thong sing asi mayokta amade kokizo singi safety amasung peace yauna bufer zone ikai khomna gadabani haiba demand sing asida chathagadabani haire Bangladesh da BNP gi lusingba amaki machanupi ama hingna mai thakhre anina mai sakpadagi phibam luna leiri Bangladesh ki mikal naksilakpaga lonena rajniti ki tang tadaba phibam ama mayokna ba hore hingsa ki thodok kaya pak sana thoklakpaga lonena Bangladesh Lakshmipur sabdar upar jila da laiba BNP gi lusingba amaki yum ngasi ayu angan bada lamhen tuhen ba mioi kaya ana Marom tabada mai thakhre maki sahi tare khakta ngairiba machanupi bu yumgi thonglon silaga hingna mai thakhre sahi tara mari khakta ngairiba samya aktara musung sahi tara taru khakta ngairiba salma aktara koba machanupi anina maina sakpati aruba phibam da sokle thodok adu ngarang ahing nongyai matung ngasi ayu angan ba pung amarom tabada thokkibani sakhang daba sing mai thadok lamlaba yumasi Bangladesh ki political party ama oiriba BNP ki Babani Ganja Union ki assistant organizing secretary oina thau pubuni lonena mamingna Belan Hossain kawi businessman ni thodok asigi matangda Belan gi apokpi mama Hajera Begamna haikibada ngarang numidang gi sak toklaba matung phamungda tumba changbaga gahak leraga makholi amatai haiduna thongnaw de yengboda mahakki machanupa Belan gi yumadu Mioi kharana mapandagi loina so lon khraba matungda petrol haijilga mai thakhibani thogdo aduda mahakki masani pa adu mai sakleba adugi marakta thong thugairaga senthorki aduga Belan gi loina bina tha mari gi machanupi adu kolaga senthorki adubo mahakki masunupi Salma Samya amusung ayasadi ka amada tumana mai salakpa aduda ayasana maina sakpade kanbangamdana siki aduga atopa anina masagi saruk ayamba maina sakle adubu sibamakti sihodre makogi phibam luna leiri Belansu masa ayamba maina sakpadagi hausik phibam lori masanupi ani adugi haksang saruk sad hompu yawna maina sakpana maram oiraga Lakshmipur Sabdar Hospital da ahan bagi ona layang satharba matong makha taba layang gi damak Dhaka da leiba National Institute of Burn and Plastic Surgery da refer thakhre hai riba thodo asi mairoi lusingba ama oibaga lonena anti Indian protester oiriba Sarip Osman Hadi lakidabagi miyamna akanma protester tringi manung da thokibani Hadi sakang da sing halam kiba aduna maram oiraga hausik Bangladesh da tang ta da phibam ama mayokna ne hairi amaromda Bangladesh da hausik nongna oirikliba phibam asina maram oiraga Bangladesh ki Chittagong da Indian visa application center ngasidagi thabuk lepkhre